팜 thadoknaba semmiso taragadi kadong semmiso oirino ekoi dang nang biri ba ekoi to biri ba mayam se ado sidi ekoi yes ekoi su phire bla gani yamna sumaina ekoi da yamna thajadaba yamna ekoi bu miyogi kaino ki launchet ki wahang mada ekoi da wahang sangang to ba aduga ekoi bu yamna sumaina thawai wa ro de ro ekoi kedoro ne ekoi leiru gi ekoi kontrani pu jam mana ro ekoi su ekoi phire bla ba kani ijat yaudro ke do ko himdoi ba ijat yaudro ke ke legi de ba masagi semmiso honorable semmiso nongthum bire na mana haiba wadu da aina ri amak tong nge ko mana hai mogi emile leriba unthani phudu akhoi mogi su warep ama lakpa yai na haiba ko warep ama lakpa du mai du pham thadok warep mali mana hai wata du da ba ko akhoi tauri ba akhoi chat ka dori ba akhoi thengnari ba posi di khangbi de mangda taraga leriba yang asai hajagi ba issue ma amje thengna ga ba si thengna ga lai si akhoi ne thengna ga dori su akhoi ne government ne haije bane koi edi government ase praja gi support ka loine na thena ga dori ne sei da koi go ya na mong ta do mo mo to shishu khushu tang ekoi nuai te aduna ekoi shu khana re koi ta bang nrak tab de koi kunthani fu yang kai ai sumaina ya ma thajadana aina hajari se yabining ber miyam na lepiro ai government ati hairo ai appeal ni government karin wa kanda noibu akoina MLA ohelaiba minister ohelaiba chief minister ohelaije leipaki luru matam da pham thadoknabra number 1 pham thadoknabagi damakta semmiso oiba taragadi kadong semmiso oino leipaki luru matam da leipaki miyam gi dama akoi leido ulo thongna ulo thengno miyabu bangon noholo sindi ko khaya dise mongon noholo bako miyam mangda wasau singjang pairaga Said minergi matakta maya da wasak pang maga kanglagi ibudo pakang bagi pamban mamang da emile nu meam lepaga aikoi na manipur gi ngangkai sibu kak ngak pang ngamdragati aikoi ibudo gi saithing je pange akoi senda targa akoi je punsi loige na wasa mudana adu wasa obako miam penanin ai fai thamjek ko gamen sitamina leiba nati hana sugunu si sangba yaramde sugunu sangba yare seroda kun mayam mata ba hore phausaw ikhai se hana mi sangamde uji sangba yare then susam purom da posai pusamba yadaba posai adam pusamba dum hore then adagidi lami thajan ba yadaba do imai bel mayam ga civil society organization mayam ga lami thadal lisigi maram karino do bhajan na khai sengna khoi wari sanar kanda ayaba pibidagi sang ba hore ga si yam phaba khongthang amane ko adagidi more da su tawrani na man hai more ju sangani hai ama tawni hai si phaba khongthang aktani si tawraga de ko yam thuna ing tappa por ka do di maliko